IDP singna amuba firal paiduna khongting chengchen grabani India ge independence day numit 15 August IDP singna still makhoi di almost chahi ahum hena mayumda changba ngamdadana tongan ba relief camp da laibasi ozamasi nungaiba nate dum makhoi gi maikaidagi phongdorappada makhoi se dum pigri farm tawbagumba nganu yen loibaga nomagi thabam thokpa machinja khara lenga ki maikaidagi lupa marfu mangara kaino piri doja sumaina tawraga laibasi oza noi khoi ta thoga su masi yamna nungai roidaba punsigi hingbagi purpose amta ushala roidabagi kaino makhakni masigi matangda IDP singi wafam si oza nongmagi miyamgi wakhaldagi adaga khoigi lairiba MLAs representative singi wakhaldagi mami yam samjilapagi mami ma yam chauna tari koza adum as cities ma khoisu dum akhoi hingnariba mi ama dongna dum hingbagi mongda usalakpagi potse oza lairiba MLAs representative sing sina so domaina dum urabanina layman akhoisu nongmadi makhoina yonba potto oza leibangame nungtigi di akhoisu leibangamaktabanina dum esa akhoiga chapmana ba punsi level se hingbagi mawong amada oza masi adugi phibam amda laeba aduga nongmagi makhoisu dum lenga ke mai kaidagi ignore tawba maksu haibasu haiman ba thokadra adubu khitang na thaina thambagi achauba mami makhakti usalakpa oza sigi matangda masi political dialogue na porakadabani haibagi wafamdi miyamna thamnari adumakpo masi political dialogue si karam kan tawdoino when kanaga tawdoino tawbangamdribasina kana kiribano haibagi wahang amasu oza chauna lae oza kari kaman thamire Yeah, dialogue is in Tamakanda, Warosin is more Pusandabaki, Kogi, even Nagagi, even 1997, any kind of dialogue, as you sugar and a permanent riversi, Kulashwa Captain number of Saturn 2005, 2008, Lucky was Suko, Adum Kanoni, what is once another Torakan game plan when a proxy war, Tola Ibanga Sayemo, you have Asianama Torakan, Karimuka, geopolitics in the nation, on the center, give yang kana peri sini sambandong ura kana yam neglected kana the tham akanda lakiba policy na changjel lakpajina adugi awaba to koina adum thengnaraga laiba posak amaneba aduna IDP gi kana ga se thoning da ba thodok yam thopam jo thok da ba ha batare bharat ki shakti adigi bharat ki force bharat ki army myam sidele even kui dina bogda kana lairiba cobra numra sikmaya te pai leirabane ba tawrisi aduna hariba myam singa sina daklong laksal kanda magi IDP myam jima hamde kanu de fazlam le hela kalam hen myam do koi madu control to godabni hamda adu tor matung da magi CSO gi level da natra ka people gi level da leader sing kawra kanda pammi kaino pa sina yabra yadabar konsina yabra ido madu wayan gadong ni habni da haujin na tasan naraga toksan naraga la kan IDP gi film se adu matik suicide tor si be yaure adu yaurabani adu gi amu adu matik amasen kanu tong ba adu matik nuai ta thodok mayam ma akoi gi thole hauju maintain li hauju to angang nubi mayang gi kari career mang bagi film la ama koi singa sina ka karamba amuksu shanti gi lambi da changa kadori bno ha bagi aki ju phawri bne ba ko on sigi mayam singa si to yauna to hon bani na hai ba da la maram di ingam gam ba kasil pikhra mani ba digi mapan di la komi to miran sa khara du tang to ko tok kan ha ne gi leijare bi mayam sing irrespective of ka koi gi ka to different communities yang kan ma pham da phajana lai yada bang gai madum ba kanu ne hak pasara lai gani hai bagi kanu tu yang kan adu to ya pot to thoin thado ga wahal bani na adu gi kanu du ne ba akuna thengnari ba pot mayam sing se maram aduna kan hai ba kan settlement ase mamangi every akoi point gi mu si yam maru lainai NRC gi posiga IDP gi posiga agona ngasai gi India gi freedom isnagan ka 15 August lakom nimita ka freedom karidagi terrorism dagi koi human rights violation dagi freedom oidi habani India gi freedom kana ji independence day pangthong matamda akoi lejeriba IDP ni they are not independent from terrorism they are not independent from human rights violations and they are not independent from marginalization and any kind of saigi kana violations of rights
mayam singtagi makhoi independent oidi freedom oidi haibaduma taklakpagi khonjene ba hoji kanana IDP singna laur e mayam se it should be hard se taga dawni haibani aduga masigi damta akhoi kano kathokpa government oigedabani haibani da aduna tragadi haijini government phoba matamgi paisa tangi be lan tangi be yai puara de amu bas kano ni kali ni iraga lehogani haibasima akhoi yengadabani punsi se sai chama paponte ka ayam matamda ko adugi matungda kitang phajana sona hobodo maduna aigi saron suron e gi lehori mayam jingado kitang mai pakna lehogani natragadi isa isuna phawko tung koina miyamna chahiraga ai isa isugi mai thina bu ogani khalakanda leadership ki role loba responsibility loba mayam singa se kasi kasi akoi kitang phadok minaba adu collective decision loba adu collective rights and the idea of manipur ga hari ba phur mayam gi hingminari ba kan concept mayam thaja minaba ipai pugi ni thong ra tru palapagi itihas 33 di lakhi ba khoki ba ma ki reality mayam do shape tawje haibani and then even 1949 the controversial india man go yaure ha ga ju within the constitution of india gi manung da laiba phangam thopa rights and provisions mayam sing adu di madu phajana phangaga madu gi manung da ngasai gi merger tor sangi bani territorial boundary di phajana preserve tawje haibani territory leitana hingo leitana kamaina ina santi leiba yum saduino ma tawduino hingo na mitop sangaga ai kang da lin sanga kamaina ina santi ne tumdurim no ya da ban necessary process ne loni malem gi kanu satna banga tani adu mitop leiba yaro akoi sideita adu akoi gi phur kutha to trin pama pangi territory kai bi yaro phur mayam sing amana handana yeng bi yaro ma equitable right equitable growth magi secularism gi pot mayam chapala maintain tawda bani masida oina kai kai tawri awara pa lai yeng jang dawni hauji ki jin lanai gi ngata sum lai gi bani na adu matam ne purakani time will just bring the justice ko even to the mighty powered ko even the kalosing gita tum purakani adu si thamge aduna yange phawuna phai phawrizal lakna bidam ko okay hozalo shilakpada thamjaning ba mana